Good morning, mayam. Mayam yengo se lei se phajana salae. Ado sigasu ma satli. Adugagi mayam sum matang haidi lei se salakadabdi mali. Asigasu ma leire. Ado mayam si indam dada ta satli aba ulang da jogradi ma sati aba. Ada sigasu ma satigi si so ma pome. Ado dai sigasu ma lei. Ado di mayam ngasigi vlog se ay asigagi hawzarage mayam aigi lei pambi se aina dum nungti ge na sum hawgalak pukuding gi sum yengjei lei kyam salage ngarang ge lei do kyam chawramge na sum yengi do ase asi handak khara salai sina mayam loisandro mare atai saloroi da mare hauzik mayam ichan pagi breakfast pirage sangom ga chokos ka adugagi de mathang kari tawba haidusu adum yang hanjarage asigi tabak se mayam ichan pagi breakfast pigre hauzik ado aisu hauzik cha thage aduga aigi keke thabak mathang tawba adubu yang hanjarage ngasing thong asi mayam asidi ado nga sing ngauba hauzare mayam ngaudingai dai ngan bangam zaudre ba ko asum mathang hauzik yang hanjarage nga ngauba loire mayam se leire nga hauzik se methi se thadarage hauzik jenam thadarage aduga ase thadarage se ngauba khotpa loidana mai haptana hauzik nga thadare hauzik hak sawalani aduga thangdarani Injang se mayam loire thongba ado hauzik ichani pagi khaidopirage ma hauzik toini exam chatoini mayam sak thongba loire ado hauzik ai akoi nunu manak takta chatbugi aba ma hauzik magi exam chatli ado nomo chatpa ngamde ado aina ngasai thongba injang do nga thongbaduga aduga idi amepi ama tawbire adu puraga mayam chatluge ma se PG de leyaba aduduna dum haidi jumgi sai jang ai sira hau tongalina ko aduduna do katang puraga chapiruge mayam ado khinuge na injang adugi amepi ama ga torwai aduduga toroba ai kena tore job na khona loire jadi mayam ai jeng halage hauzik nunugi injang do sida leire nga thongba adugagi amepi ama tawbire lebu piece ani ga hapchanbire atai di kaisum tawba sunangdre da mayam ase ai hauzik angang school suti exam lorokpa nangna babuk laktoini aba aduna magi se me khoi nunugi se mayam ai thilurage hauzik sumaina dum pubigirage mayam asi ordi ko aduma thongana thulakani abane adum container siga pure adu idi dum kena tawraga makum kena phajana khumme aba makum je sum se chi lebane aduna smai dum pibira mani lambida ai changaroya baiso mayam ma parap changre aina video namani aina injang pirame aise hoji hallage mayam ai hole hale hoji injang thiluduna nakanina jamna matam changne hatang dum jawriaba Jadi mayam ai ngasigi video se matang asilo shinjarage mayam nangai biragadi like to biramo subscribe to biramo bye bye